US President Donald Trump ki oiba Greenland ki oiba manglan asi choiro loliboi dinduna miyu kya amagi maikei thausadana leithoklubani adubu yamna chawbu thogdo amakak thorakli Denmark hairiba countries ki mafam kya amda Greenland gi hawraga atopas mafam kya amadasu US citizen kharaki maikei gi Greenland hairiba Denmark ki territory oiriba mafam asi Makhatana Denmark ki oiba territory adubak oigadra ningtamba country amara fagadra natragana US ta tingadra haibagi oiba wang kya asi hangduna miyu kyamu influence tohnabagi dabak tohanaramba US citizen sing faba hore Nakalamaromda West Asia gi oina Isreal amasu Houthis gi oina leiriba conflict asi aduki matik yamna chawkhalakle yamna chawba moongda attack tohnadi Israel gi maikei gi chathakiba air strike ta Houthi sairiba military group asi gi lusingba hatkre haibagi oiba report sing thorakli Another video update amada amuka na taramna ukchuri housing nauna oirakliba nauna lakliba international relation amasung geopolitics gi oiba anoba update sing asigi matangda amuk punnam ing tabinasi Yana anbasidi housing Donald Trump hairiba miyoi asina nauna election mai paktuni US ki president hek oirakba matamda Canada hairiba yumthangnariba country asibu US ki saruk ama ohengani maduda sunattana Greenland asi US da laksingani haibagi oiba wafum kya ama fongdokhi Adubu matam aduda US President Donald Trump asi ngahang haki oiba pangangta ngangba thabakna amata tawdaba miyoi amagum ngahang haki oiba mahaki oiba policy asi pangonda onba asina maram oiduna choiro loliba amagum oiramgani haiduna matam khainan kharan nainarababa matungda adumak tumina laisinki Adubu hojik yamna chawba development amakak thorakli madudi Greenland hairiba Denmark ki territory oiduna lairiba island gi oiba mafam asibu US ta jahannabagi lalong manba yamna chawba thawdok amakak thengnare Denmark hairiba country asigi oinasu India da aikogi lengaki oina state na on tawba Doordarshan haina lairiba broadcast ki oiba channel laiba asigumna Denmark ki oinasu DR haiba channel amakak lairi Denmark ki lairiba DR ki oiba team asigi maikei digi haukiba matam khara asida Denmark ki mafum kya amada maru oina Greenland ki oiba mafam sing asida miyoi khara ki maikei digi Greenland hairiba mafam asi tokhaiba country ama oina laigadra natragana makoi asi Denmark ta makha tana yaukhigadra natragana US ta yaugadra haibagi oiba wafamsing asi fongdoktuna miyosing asibu khaidoktuna magi oiba opinion sing adu fongdok halaba matungda list out tawba amasung atopa idea kaya ama influence tawsinduna makoi asi Greenland gi oiba issue asi laknabagi damak to honaramba miyosing leire haibadagi Denmark ki oina leiriba government ki maikei digi thijiluba matamda US citizen kharagi maikei digi hairiba thabak thawngsing asi chatharamba farakpani Greenland hairiba island gi oiba lamdam asi Denmark ki manungda leijaba taragasu Denmark ki oina leiriba law asigi matung ina Greenland gi oina leiriba musing asina yamna autonomous oiba mong amakakta makoi gi oiba makoi chanajaba makhal makha kya gi oiba law leijaba amasung yamna free oina leiba makhal amagi oiba state ni Trump ki maikei digi matam amada Greenland loksingani haiduna fongdorakpa matamda Denmark ki maikei digi openly madugi oiba wafam adu yaba ngamloi haiduna Trump yamna kanba warning sing tawkiba laikre aduga matam aduda yamna kanna nainarba haurakpagi oiba matang aduda Greenland gi oina leiriba musing asina makoidi masagi oiba maraiba asi masana lepchagani US natragana Denmark ki oiba thoidokpa role leite haibagi oiba wafam singsu adumak tabu fangkibani Adubu matam aduda social media content creator kya amagi maikei digi miyuisingi oiba public opinion launabagi damakta Greenland hairiba mafam asida leiriba miyui kya amada Greenland asi Denmark ta adumak leininglibra ningtamba pambra US ta tiningbra haibagi oiba wangsing hangba matamda yamna diversify oiba wangsing pakhumsing adumak fangki bakhoising adugi manungda US hairiba country asigi saruk oiningi haiba miyuisingsu adumak yauki Thawdo asiga mari leinana hauzik Denmark hairiba country asigi lengaki maikei digi Denmark ta leiriba US Diplomats sing kauduna masigi thokliba thawdo asigi oiba chapchaba explanation pirakadabani haibagi oiba wafam sing fongdokre Denmark hairiba country asi mapangal thoidokna kanba powerful oiba country amakak nate maram aduna US hairiba country asi makogi ally su oiriba country asigi oiba diplomat bu mataw asum tawduna kauba haibasi yamna chawba Denmark ki oiba move amakakni maram aduna thokliba thawdo asida Denmark hairiba country asina yamna pendre haibasi mayek sengna ulli Masida hena chingnaningai oiriba wafam ama haiba taragadi US lengaki maikei digi thawdo asigi matangda pirakliba pakhum asini makoigi matungina Denmark ki maikei digi hanglakliba explanation asigi pakhum oina pirakliba asi makoina fariba musing adu chumi makoi asi US ki oiba citizen ni tawbatabu makoi US ki oiba citizen oiba khaktani lengaki oiba Trump administration ga karigumba mari amata leinade haiba wafam asini US lengaki maikei digi pirakliba clarification aduda Greenland hairiba lamdam asi
ꯗꯦꯟꯃꯥꯔꯛꯀꯤ ꯑꯣꯏꯕ ꯁꯔꯨꯛ ꯑꯃꯈꯛꯅꯤ ꯃꯁꯤ ꯀꯩꯗꯧꯅꯨꯡꯗ ꯌꯨꯑꯦꯁꯅ ꯂꯧꯁꯤꯟꯕ ꯄꯥꯝꯗꯦ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯦꯁꯨꯔꯦꯟꯁ ꯑꯃꯠꯇ ꯄꯤꯗ꯭ꯔꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯂꯅꯥꯏ ꯃꯤꯑꯣꯏ ꯈꯔꯅ ꯇꯧꯖꯕꯅꯤ ꯂꯩꯉꯥꯛꯀ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯗ ꯑꯩꯈꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯂꯥꯟ ꯍꯧꯍꯟꯗꯨꯅ ꯔꯤꯚꯣꯜꯠ ꯇꯧꯍꯟꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯂꯧꯊꯣꯛꯀꯦꯔꯥ ꯃꯗꯨꯒꯨꯝꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯃꯥꯔꯁꯅꯔꯤꯁ ꯀꯌꯥ ꯑꯃ ꯅꯦꯛꯇꯨꯅ ꯂꯥꯟ ꯇꯥꯍꯟꯕꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀ ꯌꯥꯅꯗꯕ ꯀꯥꯡꯕꯨ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯀꯌꯥ ꯑꯃꯗ ꯐꯟꯗꯤꯡ ꯇꯧꯁꯤꯟꯗꯨꯅ ꯈꯨꯠꯂꯥꯏ ꯄꯤꯁꯤꯟꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔ ꯆꯠꯊꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯕ ꯊꯧꯑꯣꯡꯁꯤꯡꯅꯤ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯀ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕ ꯌꯥꯕꯁꯤꯡ ꯑꯁꯤꯅ ꯂꯣꯏꯅꯃꯛ ꯊꯕꯛ ꯇꯧꯔꯤꯕꯅꯤꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯃꯊꯪ ꯑꯁꯤꯅ ꯍꯧꯖꯤꯛ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯏꯟꯗꯣꯅꯦꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯆꯠꯊꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯂꯦꯞꯄ ꯂꯩꯇꯅ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯔꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯅꯔꯤ ꯑꯁꯤ ꯑꯅꯥ ꯀꯌా ꯑꯃ ꯌꯥꯎꯅꯔꯦ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯈꯟꯗꯨꯅ ꯂꯩꯕ ꯃꯦꯝꯕꯔ ꯑꯣꯐ ꯄꯥꯔꯂꯤꯌꯥꯃꯦꯟ ꯑꯦꯝꯄꯤꯁꯤꯡ ꯑꯁꯤꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯐꯪꯂꯤꯕ ꯁꯦꯟꯐꯝ ꯇꯣꯂꯣꯞ ꯑꯦꯂꯣꯋꯦꯟꯁꯁꯤꯡ ꯑꯁꯤ ꯍꯦꯟꯒꯠꯈꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯊꯣꯔꯛꯇꯨꯅ ꯂꯝꯕꯤꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯈꯛ ꯊꯦꯡꯒꯥꯏꯗꯨꯅ ꯁꯤꯕꯗꯒꯤ ꯏꯔꯥꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯒ ꯄꯨꯂꯤꯁꯀ ꯃꯨꯛꯅꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯗꯨꯃꯛ ꯋꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯁꯤꯕ ꯀꯤꯗꯅ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯕꯨ ꯊꯦꯡꯅꯕ ꯑꯩꯈꯣꯏꯅ ꯗꯤꯋꯥꯂꯤꯅꯆꯤꯡꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕ ꯐꯥꯌꯔ ꯀ꯭ꯔꯦꯀꯔꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯄꯨꯂꯤꯁꯇ ꯀꯥꯞꯇꯨꯅ ꯇꯥꯟꯕ ꯅꯨꯡ ꯊꯣꯡꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯍꯧꯖꯤꯛ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯔꯛꯂꯤ ꯃꯃꯥꯡꯗ ꯌꯨꯝꯊꯪꯅꯔꯤꯕ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯁꯦꯈ ꯍꯁꯤꯅꯥꯒꯤ ꯑꯣꯏꯕ ꯒꯣꯕꯔꯃꯦꯟ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯂꯥꯛꯇꯨꯅ ꯑꯣꯚꯔꯊ꯭ꯔꯣ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯗꯦꯟꯃꯥꯔꯛꯀꯤ ꯑꯣꯏꯅꯁꯨ ꯃꯁꯤꯒꯨꯝꯂꯕ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯊꯣꯔꯛꯄ ꯌꯥꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯃꯅꯨꯡꯗ ꯅꯤꯡꯇꯝꯕꯅ ꯄꯥꯝꯕꯅ ꯀꯅꯥꯅꯣ ꯑꯃꯁꯨꯡ ꯗꯦꯟꯃꯥꯔꯛꯇ ꯄꯨꯅꯤꯡꯕ ꯌꯨꯑꯦꯁꯇ ꯄꯨꯅꯤꯡꯕ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯅꯨꯡꯗ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯝꯕꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛꯅ ꯐꯥꯕ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯥꯛꯂꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯗ ꯑꯦꯛꯁꯄꯔꯠ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯅꯧꯅ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯆꯠꯊꯔꯝꯕ ꯔꯦꯖꯤꯝ ꯆꯦꯟꯖꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯎꯕ ꯐꯪꯂꯛꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯍꯪꯂꯤ ꯍꯧꯖꯤꯛ ꯏꯟꯗꯣꯅꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯀꯔꯝꯕ ꯀꯟꯇ꯭ꯔꯤꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯗꯕ ꯇꯥꯔꯒꯁꯨ ꯀꯅꯥꯒꯨꯝꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯣꯇꯦꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯇꯦꯡꯁꯤꯡ ꯇꯧꯔꯦ ꯃꯁꯤ ꯅꯤꯡꯊꯤꯖꯅ ꯄ꯭ꯂꯥꯟ ꯇꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤ ꯃꯊꯪꯗꯅ ꯍꯧꯖꯤꯛ ꯌꯨ ꯑꯦꯁ ꯑꯦꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯑꯣꯏꯅ ꯂꯩꯔꯝꯂꯤꯕ ꯄꯥꯔꯠꯅꯔꯁꯤꯞ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯐꯤꯕꯝ ꯑꯃꯗ ꯍꯧꯖꯤꯛ ꯌꯧꯁꯤꯜꯂꯛꯂꯦ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯋꯥꯔꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯌꯥꯎꯔꯛꯂꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯟ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯆꯩꯅꯥꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠꯇ ꯆꯠꯇꯨꯅ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯅꯛꯁꯤꯜꯂꯛꯂꯤꯕ ꯃꯔꯤ ꯑꯁꯤꯗ ꯌꯨ ꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯦꯔꯤꯞꯇꯤ ꯍꯟꯗꯣꯛꯆꯗꯕ ꯇꯥꯔꯒꯁꯨ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯅꯈꯣꯏꯒꯤ ꯇꯦꯔꯤꯇꯣꯔꯤ ꯑꯛꯁꯥꯏ ꯆꯤꯟ ꯑꯁꯤ ꯂꯧꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯑꯣꯊꯣꯔꯤꯇꯤꯌꯥꯟ ꯑꯣꯏꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯗꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯏꯟꯗꯤꯌꯥꯅ ꯄꯨꯜꯂꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯨ ꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯥꯡꯈꯤꯕ ꯇꯦꯔꯤꯇꯣꯔꯤ ꯑꯗꯨ ꯅꯤꯡꯁꯤꯡꯍꯟꯗꯨꯅ ꯏꯟꯗꯤꯌꯥꯕꯨ ꯄ꯭ꯔꯣꯚꯣꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯂꯕꯒꯦ ꯍꯥꯏꯕꯗꯨ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯗꯨꯃꯛ ꯄꯥꯔꯠꯅꯔ ꯑꯞ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯌꯨ ꯑꯦꯁ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯗ ꯏꯖꯔꯦꯜꯅ ꯄꯨꯊꯣꯛꯆꯕ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯃꯁꯨꯡ ꯃꯗꯨꯒꯨꯝꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯗꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯊꯤꯡꯕ ꯊꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯑꯁꯤ ꯊꯣꯔꯛꯂꯤ ꯍꯧꯖꯤꯛ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯦꯆꯔꯦꯜ ꯑꯦꯂꯥꯏꯅꯤ ꯂꯥꯔꯖꯦꯁ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯃꯁꯨꯡ ꯑꯣꯜꯗꯦꯁ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯄꯥꯔꯠꯅꯔꯅꯤ ꯍꯥꯏꯔꯤꯕ ꯌꯨ ꯑꯦꯁ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯆꯞ ꯆꯥꯕ ꯌꯦꯛꯅꯕ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯔꯦ